हेलो फ्रेंड्स मैम की दमकता हल्लग अनोब वीडियो अमा पूरा लाक्चरी ngasi वीडियो सिदा मैम शेयर तौजगदबा इन्फॉर्मेशन नॉलेज सी कहीं है ngarang वीडियो अमा अपलोड तौजगी खोगी फोन से कनागुम हेक तौब तारगदी करम मोंग तौबी याई नत्र करम तौगनी अदु आई मैम शेयर तौजखरे अदु मैम नेंगबीद्रबो ओरगदी अइना वेबसाइट अनी अमसु हाइजखिमने अदुम वेबसाइट मैम लay अदु अइना खरा खंगदबा अदु गाइनी एक्सपीरियंस लैबा अइना यूज तौजखिबा अदुम वेबसाइट अमसु एप्लीकेशन मैम शेयर तौजगी स्पाई हुमन हाइड आई यूज तौद्री मैम अदुदसु तौबी याई खोई कनागुम फोन की एक्सेस पुनमक्सी खोइना अदुगा अइना मोबाइल ट्रैकर हाइना अनी सुबा अमा मैम शेयर तौजखिबदो अदुददी माना स्क्रीन से तौब पुनमक्ति खोई गर्लफ्रेंड ओइगेरा बॉयफ्रेंड ओइगेरा अदुम नोइना उबीबा फंगेबा मैम इसकोइना लाइव ओइना यंगबी याइबा मैम मागी स्क्रीन तौब पुनमक्तो अदुगा मागी स्क्रीन तौरिबा पुनमक्ति खोइना स्क्रीनशॉट लौरसु यारे माई मनिंग कैमरा की लैबा मपादी खोइना फोटो नम्मसु यारे ममांग कैमरा दा लैमा पादुसु खोइना फोटो क्लिक तौरसु याइबा अदु करमने यूज तौगने हाइबदो आई मैम की दमक मैम शेयर तौजखिबने अदुदा आई तौरगने मैम उत्सखिदे हाइदी यूट्यूब की कम्युनिटी गाइडलाइन की अगेंस्ट होइबनिना अदुम होइगी अयाबा पीदमिना मैम अदुने हेफेतंग यारगदा अदुगी वीडियो सोई सेमजरके अदु इन हेफेतंग करमने हेक तौबी आई करम मोंग तौगनी कई अदु मैम शेयर तौजखरे अदु ngasi वीडियो सिदा मैम शेयर तौजगदोसिना कइनो हाइ मतमदा कनागुम इसिनाउना सो हाइर हेक करमने तौगने हाइबदुदी मैम वीडियो सेमजरे अदु अदुम हाइरक मतुंग दिखोइ हेक सी खोइ फोन से हेक तौब ngamdraba अदुम लबा सेटिंग खरा लैबी खोइ फोन सिदा अदु तौबीबो ओरगदी कनाना सुगोइ हैकर्स अचौब ओरगसु को इखोइ फोन से मोइन हेक तौब ngammoeba अदु करम्बा सेटिंग सिंगनो अदु करीनो हाइबदो आई मैम ngasi तरेत तंग मैम शेयर तौजगिबा अदुगी ट्रिक एंड टिप्स मैम यूज तौबीरी खोइ फोन से हेक ओइबदगी कनबी हौ मैम कनासु हेक तौब ngamdrangai ina हाइसे हैकर अचौब ओइगेरा मखोइनसु हेक तौब ngamdrangai अदु खोइ अहानबदा WhatsApp ओइगेरा Facebook ओइगेरा Instagram ओइगेरा Google account सिमेन सिसिंगसिगी मैम याम कानगदबा अदुगा इखोइगी फोन सिदा कइगुम्बा अदुम लब एप्लीकेशन याउरिबैदु करमनि खोइ चेक तौगनी कनागुम हैकर्स न ओइगेरा खंगदा मिसक अमना वेबसाइट कुम्बा एप्लीकेशन गुम खोइ डाउनलोड तौजलमगा बैकग्राउंड दी लैबा खोइ खोइ दी उफंगदबा अदु हैफेटिंग खोइना क्लीन तौरगने एंगबी याबे खोइ फोन सिदा अदुम्बा हैकर्स न कइगुम्बा तौरम्बा याउब्रा याउदबरा हाइबदो प्ले स्टोर दसु या अदुगा ऐप फाइल मैनेज इखोइगी सिदा फोन मैनेजर हाइस मैम क्लीनर सी इखोइगी फोन खुदिमक्ति याउरिमनि सिगिसी सिगी थ्रू दग एंगसु यादे हैफेटिंग मैम चेक तौरे हंजगे लास्ट दु ngasi वीडियो सिसिनी खोइ कनागुम्बा मिसा अमने हेक तौब ngamdrangai अदुम लब सेटिंग दु मैम ऑन तौबियो नसा नसागी फोन सिदा अदु कम्बा एप्लीकेशन तौगनी WhatsApp तम तौगनी Facebook ता तौगनी Google account तौगनी अदुगी खोइ कमेंट चेक तौगनी अदु पुन्ना खंगमिनरसे मैम अदुगी दमकता अहानबदा वीडियो से हौदिर ममांग दिसिना पुन्ना मंग नेंगबिरि पुन्ना अहानबदा वीडियो असिबो लाइक तौबियो अदुगा चैनल असिबो हजिफो सब्सक्राइब तौबिद्रिबो अरगदि सब्सक्राइब तौबियो मैम दसु खंगनबियो शेयर तौबियो नोटिफिकेशन दु ऑन तौरा थंबियो मतुंग सोइ मैम की दमकता सुम कानगदबा इन्फॉर्मेशन अमसुंग नॉलेज अमसुंग ट्रिक एंड टिप्स की मरमदा वीडियो अपलोड तौरक मतमदा मैम दा खुदक फंगनाइ दमकता मैम दा इन हाइजरिसे अदुदि मैम ngasi वीडियो से हौरसिको अदुगी दमकता मैम आई अहानबदा WhatsApp सिगी मैम दा खंगनजरगेबको अदुदि मैम हेफेतंग येंगबियो आई WhatsApp से ओपन तौगे अदुगा सिगी 3 डॉट से संगबिरो मैम अदुगा सि सेटिंग से संगबिरोबा सी सेटिंग से तौबो ओरगा अदुगी कानबदो मैम सो हाइजगेबा गाइखोबा मैम अमोमदा अदु सिदा संग मतुंग सी अकाउंट से संगबिरो अदुगा सिदा 2 स्टेप वेरिफिकेशन हाइसे खंगनरमबसु यारंगबनी अयामबनदि खंगलमखिरो अदु सुमना संग मतुंग सिदा सी ऑन तौना हायरकने मैम सिना होइग ऑफ लेरंगने सी ऑन तौबा सी ऑन तौरगा हजे create 6 digit pin that you can remember इखोना निक्सिंगबा काउदबा याबा अदुम्बा पिन खरा थंबिरोबा समनाई 786 से थमगे मैम हल्लगा अमका रिपीट तौबियो कंफर्म तौबियो सुमना नोइना सेव तौबिरो अदुगा अप्लाइंग स्टेटस आइसी एड ईमेल इन केस यू फॉरगेट योर पिन कईगुम्बा सिदा नोइना ईमेल हफौबा तारगदि मैम इखोइगी फोन से कईगुम्बा ताम सिम सी याखिदबो ओरगसु ओटीपी रिचार्ज यावदबना मरम ओरगना नता ओटीपी लाक्तबो ओरगदि सिदा ईमेल हफौबा ओरगदि इखोइना ईमेल की थ्रू दग इखोइना पासवर्ड सब्जेक्ट लौबा यानेबा पासवर्ड से लौरगा ओटीपी लौरगा निखोइ फोन की WhatsApp से यूज तौबी यागने कईगुम्बा रिचार्ज यावदबना मरम ओरगो सिम दुद ओटीपी लाक्पा ngamdre नता फोन यादबना मरम ओइगेरा नेटवर्क फंगदा मफम द लैबना मरम ओइगेरा अदु ओरगदि खोन सिदा ईमेल से हपौबो ओरगदि सी काना बसी खोइन OTP ईमेल की थ्रू दग लौबा यागनी मैम अइना सिगी वीडियोस मैम दे शेयर तौजखरबनी मैम दे एंबियो आइगी वीडियो दे संगगा अदु समनाय हजि ईमेल से हापरोइगे बको स्किप तौरगे अदु स्किप मेल से संगगे अदु सिदा ऑन लाइक्रे चेंज तौनिंगबा तौबी यारे अदु सिगी काना बसी मैम कइनो हाबदा हेफेतंग सिजु शेयर तौजरमगेबा सिगे गम बिखोनि सि ऑन तौरगा थंबो ओरगदि कनाना सिखोइ WhatsApp से हेक तौबो ngammaroiba हेक तौबना सिंगबा हाइबदि मैम इखोइगी WhatsApp की फोन नंबर से अदुगा माना खंग्रेबा मिसक्तुना अदुगा OTP लाक्पदो मानसु OTP दिसु खंग्रेबा अदुगा सिदि खोइना 796 थमखिबा पासवर्ड तो 6 डिजिट तो अदुदि माना खंगदेदो मैम अदु खंगदबना मरम ओरगा माना इखोइगी सिम सि माना फंगजखरसु पासवर्ड फंगजखरसु इखोइ नंबर सि फंगगा माना WhatsApp से ओपन तौजखरसु मैम
ꯍꯧꯖꯤꯛꯀꯤ 6 ꯗꯤꯖꯤꯠ ꯄꯤꯟꯗꯨ ꯃꯉꯣꯟꯗ ꯍꯪꯉꯛꯀꯅꯦꯕ ꯑꯣꯄꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯋꯥꯠꯁꯑꯦꯞꯁꯦ ꯑꯗꯨ ꯃꯥꯅꯗꯤ ꯈꯪꯗꯕꯅꯤꯅ ꯑꯣꯄꯟ ꯇꯧꯕ ꯉꯝꯃꯔꯣꯏꯗ꯭ꯔꯣ ꯃꯌꯥꯝ ꯁꯤꯅꯤ ꯃꯌꯥꯝ ꯀꯥꯟꯅꯕꯁꯤ ꯁꯤꯒꯤ 2 स्टेप ꯚꯦꯔꯤꯐꯤꯀꯦꯁꯟꯁꯤꯒꯤ ꯑꯣꯟ ꯇꯧꯕꯒꯤ ꯀꯥꯟꯅꯕꯁꯤ ꯃꯥꯅ ꯑꯦꯅꯤ ꯍꯦꯀꯔ ꯑꯃꯅ ꯑꯣꯟ ꯇꯧꯕ ꯃꯇꯝꯗ ꯃꯥꯅ OTP ꯐꯪꯖꯈ꯭ꯔꯁꯨ ꯃꯌꯥꯝ ꯁꯤꯒꯤ ꯄꯤꯟꯁꯤꯗꯤ ꯃꯥꯅ ꯈꯪꯗꯦꯗꯅ ꯁꯤꯒꯤ ꯄꯤꯟꯁꯤ ꯃꯉꯣꯟꯗ ꯍꯪꯉꯛꯀꯅꯦꯕ ꯑꯩꯈꯣꯏꯅ ꯋꯥꯠꯁꯑꯦꯞꯁꯨ ꯑꯣꯄꯟ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯍꯥꯏꯐꯦꯠꯇꯪꯁꯨ ꯕꯦꯛ ꯆꯠꯂꯒ ꯌꯦꯡꯒꯦꯕ ꯍꯪꯉꯛꯄ꯭ꯔꯣꯗ ꯍꯧꯖꯤꯛ ꯍꯪꯉꯛꯄ ꯌꯥꯎꯕꯅꯦꯕ ꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯎꯕꯤꯔꯝꯕ ꯌꯥꯏ ꯎꯕꯤꯔꯝꯗꯕ ꯌꯥꯏ ꯑꯩ ꯁꯤꯗ ꯎꯔꯤꯁꯤ ꯁ꯭ꯀ꯭ꯔꯤꯟꯁꯤꯗ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯁꯣꯠꯁꯨ ꯂꯧꯒꯦ ꯃꯌꯥꯝꯅ ꯎꯔꯝꯗ꯭ꯔꯒꯗꯤ ꯑꯩ ꯍꯣꯔꯦꯟ ꯎꯍꯟꯖꯒꯦ ꯃꯌꯥꯝꯗ ꯑꯗꯨ ꯁ꯭ꯀ꯭ꯔꯤꯟꯁꯣꯠꯁꯨ ꯂꯧꯕ ꯌꯥꯗꯦ ꯃꯌꯥꯝ ꯑꯗꯨ ꯁꯨꯝꯕꯅ ꯅꯈꯣꯏ ꯁ꯭ꯀ꯭ꯔꯤꯟꯁꯤꯗꯅꯦ ꯄꯤꯟꯗꯣ ꯍꯜꯂꯒ ꯅꯝꯃꯣ ꯊꯣꯛꯂꯛꯀꯅꯤ ꯑꯩꯈꯣꯏ ꯅꯝꯗꯕ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯁꯤ ꯑꯗꯨꯝ WhatsAppꯁꯤ ꯁꯨꯝꯕꯅ ꯑꯗꯨꯝ ꯂꯩꯔꯅꯦꯕ ꯁꯨꯡꯍꯥꯡ ꯍꯥꯡꯕ ꯌꯥꯔꯣꯏꯕ ꯁꯤꯅꯤ ꯃꯌꯥꯝ ꯀꯥꯟꯅꯕꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟट ꯑꯣꯏꯒꯗꯕ ꯑꯍꯥꯟꯕ ꯇ꯭रिꯛ ꯑꯦꯟड ꯇꯤꯞꯁꯤ ꯃꯌꯥꯝ ꯁꯤ ꯌꯨꯁ ꯇꯧꯕꯤꯌꯣꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯁꯤ ꯅꯈꯣꯏꯒꯤ WhatsAppꯇꯨꯗ ꯑꯣꯟ ꯇꯧꯔ ꯊꯝꯕꯤꯌꯣ ꯑꯣꯟ ꯇꯧꯔꯒꯗꯤ ꯅꯈꯣꯏ WhatsAppꯇꯨ ꯀꯅꯥꯅꯁꯨ ꯍꯦꯛ ꯇꯧꯕ ꯉꯝꯃꯔꯣꯏꯕ ꯁꯤꯅꯤ ꯃꯌꯥꯝ ꯑꯍꯥꯟꯕꯁꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯐꯦꯁꯕꯨꯛꯇ ꯁ꯭ꯇꯦꯞ ꯚꯦꯔꯤꯐꯤꯀꯦꯁꯟ ꯑꯅ ꯁꯤꯗꯗꯤ ꯂꯩꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯗꯨ ꯐꯦꯁꯕꯨꯛꯇꯁꯨ ꯑꯗꯨꯝꯕ ꯃꯑꯣꯡꯗ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯇ ꯆꯪꯕ ꯃꯊꯧ ꯇꯥꯅꯤ ꯐꯦꯁꯕꯨꯛꯁꯤꯗ ꯆꯪꯉꯁꯦ ꯃꯌꯥꯝꯀꯣ ꯑꯗꯨ ꯑꯩ ꯑꯦꯀꯥꯎꯟ ꯑꯃ ꯑꯗꯨꯒꯤ ꯂꯣꯛ ꯇꯧꯔꯦ ꯌꯦꯡꯍꯟꯖꯒꯦ ꯃꯌꯥꯝꯗ ꯑꯗꯨ ꯁꯝꯅ ꯑꯩ ꯁꯤꯗ ꯆꯪꯉꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯁꯦꯇꯤꯡ ꯎꯕꯤꯔꯤꯁꯤ ꯃꯌꯥꯝ ꯁꯤꯗ ꯆꯪꯗꯕꯤꯗ ꯁꯤ ꯃꯈꯥꯗ ꯆꯤꯡꯈꯠꯄꯤꯔꯣ ꯁꯤꯗ 3 ꯗꯣꯠ ꯁꯤꯗ ꯆꯪꯉ ꯃꯇꯨꯡꯗꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯒꯤ ꯁꯦꯇꯤꯡ ꯑꯦꯟ ꯄ꯭ꯔꯥꯏቬꯁꯤ ꯍꯥꯏꯁꯤ ꯃꯌꯥꯝ ꯁꯤꯗ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯁꯦꯇꯤꯡꯁꯦ ꯆꯪꯕꯤꯔꯣ ꯁꯤꯒꯤ ꯇꯧꯕꯒꯤ ꯀꯥꯟꯅꯕꯁꯨ ꯍꯧꯖꯤꯛꯀꯤ ꯑꯩꯅ WhatsAppꯇ ꯍꯥꯏꯖꯈ꯭ꯔꯤꯗꯨ ꯆꯞ ꯃꯥꯟꯅꯩ ꯃꯥꯅ ꯑꯩꯒꯤ ꯄꯥꯁꯋꯥꯔꯗ ꯑꯥꯏꯗꯤꯁꯤ ꯈꯪꯗꯈ꯭ꯔꯁꯨ ꯐꯦꯁꯕꯨꯛꯀꯤ ꯍꯦꯛ ꯇꯧꯖꯈ꯭ꯔꯁꯨ ꯍꯧꯖꯤꯛꯀꯤ OTPꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯒꯅꯦꯕ ꯑꯗꯨ OTPꯗꯨ ꯃꯥꯅ ꯐꯪꯖꯈ꯭ꯔꯁꯨ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯄꯤꯟ ꯇꯔꯨꯛꯇꯣ ꯑꯗꯨ ꯃꯥꯅꯗꯤ ꯈꯪꯉꯣꯏꯗꯅ ꯑꯗꯨꯝꯕꯅ ꯁꯤꯒꯤꯁꯨ ꯑꯗꯨꯝꯕ ꯀꯥꯟꯅꯕꯁꯤ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇ ꯁꯤꯒꯤ ꯁꯤ ꯃꯣꯔꯁꯦ ꯆꯪꯕꯤꯔꯣꯕ ꯅꯣꯏꯅ ꯃꯌꯥꯝ ꯁꯤ ꯃꯣꯔ ꯏꯟ ꯑꯦꯀꯥꯎꯟ ꯁꯦꯟꯇꯔ ꯍꯥꯏꯁꯦ ꯑꯗꯨ ꯁꯤꯗ ꯆꯪꯉ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯄꯤꯔꯣ ꯑꯗꯨꯒ ꯑꯦꯀꯥꯎꯟ ꯁꯦꯇꯤꯡ ꯍꯥꯏꯁꯤ ꯃꯌꯥꯝ ꯑꯗꯨ ꯁꯤꯗ ꯆꯪꯉ ꯃꯇꯨꯡꯗ ꯃꯌꯥꯝ ꯁꯤꯗ ꯌꯦꯡꯉꯨ ꯄꯥꯁꯋꯥꯔꯗ ꯑꯦꯟ ꯁꯤꯀ꯭ꯌꯣꯔꯤꯇꯤ ꯍꯥꯏꯁꯤꯗ ꯆꯦꯟꯖ ꯄꯥꯁꯋꯥꯔꯗ ꯂꯩꯔꯦ ꯑꯗꯨ 2 ꯐꯦꯛꯇꯔ ꯍꯥꯏꯁꯤ ꯃꯌꯥꯝ ꯁꯤꯒꯤꯁꯤ ꯁꯤꯗ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯥꯏꯗ ꯂꯣꯒꯏꯟ ꯇꯧꯔꯣ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝ ꯁꯤꯗ ꯄꯨꯝꯅꯃꯛ ꯎꯕꯤ ꯐꯪꯒꯅꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯁꯤ ꯀꯔꯝꯕ ꯃꯐꯝꯗ ꯂꯣꯒꯏꯟ ꯂꯩ ꯍꯥꯏꯕꯗꯨꯁꯨ ꯁꯤꯗ ꯎꯕꯤ ꯐꯪꯒꯅꯤ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯣꯏꯒꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯁꯤ 2 ꯐꯦꯛꯇꯔ ꯍꯥꯏꯁꯤ ꯁꯤ ꯑꯣꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯒꯤ ꯀꯥꯟꯅꯕꯁꯤꯁꯨ ꯑꯣꯟ ꯇꯧꯔ ꯊꯝꯕꯤꯌꯨ ꯑꯗꯨꯅ ꯁꯤꯗ ꯑꯩ ꯐꯦꯁꯕꯨꯛꯁꯦ ꯆꯪꯉꯒꯦꯕ ꯑꯩ ꯑꯦꯀꯥꯎꯟꯁꯤꯗꯀꯣ ꯑꯗꯨ ꯁꯤꯗ ꯑꯩ ꯄꯥꯁꯋꯥꯔꯗꯁꯨ ꯅꯝꯃꯒꯦ ꯑꯩꯒꯤ ꯄꯥꯁꯋꯥꯔꯗꯇꯨ ꯃꯌꯥꯝ ꯁꯤ ꯑꯩ ꯎꯍꯟꯒꯦ ꯃꯌꯥꯝꯗ ꯑꯩ ꯅꯝꯕꯗꯨ ꯄꯥꯁꯋꯥꯔꯗ ꯍꯥꯏꯐꯦꯠꯇꯪ ꯑꯗꯨ ꯁꯤꯗ ꯁꯨꯝꯕꯅ ꯄꯥꯁꯋꯥꯔꯗꯇꯨ ꯅꯝꯕꯤꯔꯣꯕ ꯑꯩꯈꯣꯏꯅ ꯑꯗꯨ ꯅꯝꯕ ꯃꯇꯨꯡꯗ ꯁꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯤꯔꯣ ꯑꯁꯤ ꯑꯣꯟ ꯇꯧꯅꯉꯥꯏꯗꯃꯛꯇ ꯅꯁꯥꯒꯤ ꯐꯦꯁꯕꯨꯛꯇꯨꯗ ꯃꯌꯥꯝꯅ ꯆꯪꯕꯤꯔꯒ ꯁꯤ ꯍꯧꯖꯤꯛꯃꯛ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕ ꯂꯣꯏꯔꯒ ꯃꯌꯥꯝꯅ ꯅꯈꯣꯏ ꯐꯣꯟꯗ WhatsAppꯇ ꯑꯗꯨꯒꯤ ꯐꯦꯁꯕꯨꯛꯁꯤ ꯁꯤ ꯇꯧꯕꯤꯌꯨꯕ ꯑꯗꯨ ꯁꯤꯒꯤ OTPꯁꯤ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯁꯤꯒꯤ ꯊ꯭ꯔꯨꯗꯒꯤ ꯂꯧꯅꯤꯡꯕ꯭ꯔꯥ OTP ꯑꯩꯈꯣꯏꯅ ꯌꯨꯁ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯨꯁ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯂꯥꯛꯍꯟꯅꯤꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯑꯣꯡꯗ ꯊꯝꯅꯤꯡꯕ꯭ꯔꯥ ꯑꯗꯨ ꯁꯝꯅ ꯍꯧꯖꯤꯛ ꯇꯦꯛꯁ ꯑꯣꯏꯅ ꯃꯦꯁꯦꯖ ꯑꯣꯏꯅ ꯂꯥꯛꯍꯟꯅꯤꯡꯉꯦꯕ ꯐꯣꯟꯗꯀꯣ ꯑꯩꯒꯤ ꯅꯝꯕꯔꯁꯤꯗ ꯃꯣꯏꯅ ꯍꯦꯛ ꯇꯧꯖꯈ꯭ꯔꯁꯨ ꯑꯗꯨꯒ ꯑꯩꯒꯤ ꯅꯝꯕꯔꯁꯤ ꯅꯣꯏꯅ ꯑꯅꯧꯕ ꯅꯝꯕꯔ ꯍꯥꯞꯅꯤꯡꯉꯦ ꯁꯤꯗ ꯑꯦꯗ ꯇꯧꯕꯤꯔꯣ ꯍꯧꯖꯤꯛ ꯑꯩ ꯁꯤ ꯅꯝꯕꯔꯁꯤ ꯂꯩꯕꯅꯤ ꯁꯤꯗ ꯑꯗꯨꯝ ꯅꯦꯛꯁ ꯆꯠꯂꯒꯦ ꯃꯌꯥꯝꯅ ꯁꯤ ꯀꯥꯟꯅꯕ ꯃꯌꯥꯝꯗ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯝ ꯁꯦꯝ ꯍꯧꯖꯤꯛꯀꯤ WhatsAppꯇ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨ ꯁꯤ OTP ꯑꯩꯈꯣꯏ ꯅꯝꯕꯔꯁꯤꯗ ꯃꯌꯥꯝ ꯂꯥꯛꯑꯅꯦꯕ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯌꯦꯡꯒꯦ ꯃꯌꯥꯝ OTPꯁꯤ ꯑꯗꯨ ꯃꯌꯥꯝ OTPꯗꯨ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯅ ꯀꯣꯄꯤ ꯇꯧꯔꯦ ꯁꯤꯗꯩ 49940401 ꯁꯤ ꯅꯝꯃꯒ ꯑꯗꯨꯁꯦ ꯅꯦꯛꯁ ꯇꯧꯕꯤꯔꯣꯕ ꯃꯌꯥꯝ ꯁꯤ ꯅꯦꯛꯁ ꯇꯧꯕꯗꯒꯤꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯁꯤ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯨ ꯂꯥꯛꯑꯅꯤ ꯁꯤ 2 ꯐꯦꯛꯇꯔꯁꯤ ꯑꯣꯟ ꯇꯧꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯁꯤ ꯌꯨꯁ ꯇꯧꯕ ꯉꯝꯃꯔꯣꯏꯕ ꯃꯌꯥꯝ ꯁꯤꯅꯤ ꯉꯁꯤꯒꯤ ꯐꯦꯁꯕꯨꯛꯀꯤ ꯌꯥꯝ ꯀꯥꯟꯅꯕ ꯇ꯭रिꯛ ꯑꯦꯟ ꯇꯤꯞꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯁꯨ ꯍꯦꯛ ꯇꯧꯕ ꯉꯝꯗꯅꯉꯥꯏꯅꯤ ꯁꯤ ꯑꯣꯟ ꯇꯧꯔ ꯊꯝꯕꯤꯌꯣꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯁꯤ ꯈꯪꯂꯝꯈꯤꯔꯣꯏ ꯑꯗꯨꯝ ꯌꯨꯁ ꯇꯧꯔꯤ ꯑꯗꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯛꯑꯅꯤ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯁꯤ ꯀꯅꯥꯅꯣꯝ ꯍꯦꯛ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ WhatsAppꯁꯤ ꯍꯦꯛ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏ Instagramꯁꯤ ꯁꯨꯝꯕꯅ Instagramꯗꯁꯨ ꯇꯧꯕꯤꯌꯣꯕ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯐꯦꯁꯕꯨꯛꯀꯤꯁꯤꯅꯤ ꯑꯩꯈꯣꯏ ꯍꯦꯛ ꯇꯧꯕ ꯉꯝꯗꯅꯉꯥꯏ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯁꯤꯅꯤ ꯑꯩꯈꯣꯏꯒꯤ Instagramꯗ ꯁꯨꯝꯕꯅ ꯆꯪꯕꯤꯔꯣ Instagramꯒꯤꯁꯨ ꯃꯌꯥꯝ ꯑꯗꯨ ꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯩ ꯁꯨꯝꯕꯅ ꯑꯣꯞꯁꯟ ꯌꯥꯎꯔꯤ ꯑꯗꯨ ꯁꯤꯒꯤ 3 ꯗꯣꯠꯁꯦ ꯆꯪꯕꯤꯔꯣ ꯑꯩꯒꯤ Instagramꯁꯤꯕꯨ ꯃꯌꯥꯝꯅ ꯐꯣꯂꯣ ꯇꯧꯕꯤꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅꯁꯨ ꯃꯌꯥꯝꯗ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯌꯥꯔꯒꯗꯤ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯅꯤꯡꯗ꯭ꯔꯒꯗꯤ ꯌꯥꯔꯗꯤ ꯇꯧꯕꯤꯔꯝꯃꯨ ꯑꯩ ꯆꯪꯉꯒ ꯃꯌꯥꯝ ꯁꯤꯒꯤ ꯑꯩꯒꯤ ꯌꯨꯖꯔ ꯅꯦꯝ ꯑꯥꯏꯗꯤꯁꯤꯗ ꯑꯗꯨ ꯁꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ 2 ꯐꯦꯛꯇꯔꯗꯨ ꯊꯝꯅꯉꯥꯏꯗꯃꯛꯇ ꯁꯤꯗ 3 ꯗꯣꯠꯁꯦ ꯆꯪꯕꯤꯔꯣ ꯃꯌꯥꯝꯅ ꯑꯗꯨꯒ ꯁꯤ ꯁꯦꯇꯤꯡ ꯑꯦꯟ ꯄ꯭ꯔꯥꯏቬꯁꯤ ꯍꯥꯏꯁꯤ ꯁꯤꯗ ꯆꯪꯕꯤꯔꯣ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯀꯥꯎꯟ ꯁꯦꯟꯇꯔ ꯍꯥꯏꯁꯤ ꯅꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯁꯤꯡ ꯅꯈꯣꯏ ꯐꯣꯟꯁꯤꯡꯗꯣ ꯍꯦꯛ ꯇꯧꯕ ꯉꯝꯗꯅꯉꯥꯏ ꯃꯌꯥꯝꯅ ꯇꯧꯅꯤꯡꯕ ꯑꯣꯏꯔꯒꯗꯤ ꯇꯧꯕꯤꯌꯨ ꯉꯁꯤ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯕ ꯅꯣꯂꯦꯖ ꯑꯃꯁꯨꯡ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯍꯟꯅꯤꯡꯉꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯅꯈꯣꯏꯒꯤ ꯄꯔꯁꯣꯅꯦꯜ ꯗꯥꯇꯥꯁꯤꯡꯗꯨ ꯍꯦꯛ ꯇꯧꯍꯟꯅꯤꯡꯈꯤꯕ ꯑꯣꯏꯔꯒꯗꯤ ꯅꯈꯣꯏ ꯑꯄꯥꯝꯕꯅꯦ ꯇꯧꯍꯟꯅꯤꯡꯗꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯉꯁꯤ ꯇꯥꯛꯏꯕ ꯇ꯭रिꯛ ꯑꯦꯟ ꯇꯤꯞꯁꯤꯒꯤ ꯌꯦꯡꯕꯤꯔꯒ ꯃꯌꯥꯝꯅ ꯌꯨꯁ ꯇꯧꯕꯤꯔꯒ ꯅꯈꯣꯏꯒꯤ ꯐꯣꯟꯗꯣ ꯀꯅꯥꯅꯁꯨ ꯍꯦꯛ ꯇꯧꯕ ꯉꯝꯗꯅꯉꯥꯏ ꯇꯧꯕꯤꯌꯣꯕ ꯑꯗꯨꯒꯤꯗꯃꯛꯇ ꯁꯤꯒꯤ ꯄꯥꯁꯋꯥꯔꯗ ꯑꯦꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯥꯏꯁꯤ ꯆꯞ ꯃꯥꯟꯅꯩ ꯃꯌꯥꯝ ꯑꯌꯥꯝꯕꯅ ꯁꯤꯗ ꯆꯪꯕꯤꯔꯣ ꯑꯗꯨ ꯁꯤꯗ ꯆꯪꯉ ꯃꯇꯨꯡꯗ ꯁꯤꯗꯁꯨ ꯎꯕꯤ ꯐꯪꯉꯦ 2 ꯐꯦꯛꯇꯔ ꯑꯣꯊꯦꯟꯇꯤꯀꯦꯁꯟ ꯍꯥꯏꯁꯤ ꯁꯤꯗ ꯆꯪꯉꯣꯕ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯗ ꯁꯤꯒꯤ ꯐꯦꯁꯕꯨꯛꯁꯦ ꯑꯩ ꯉꯁꯥꯏ ꯇꯧꯖꯈ꯭ꯔꯦ ꯃꯌꯥꯝ ꯑꯣꯟ ꯇꯧꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣꯕ ꯁꯤꯗ ꯅꯣꯏ ꯄꯥꯁꯋꯥꯔꯗꯇꯣ ꯍꯥꯏꯔꯛꯑꯅꯤ ꯑꯗꯨ ꯁꯝꯅ ꯑꯩ ꯄꯥꯁꯋꯥꯔꯗꯁꯤ Instagramꯒꯤꯁꯤ ꯀꯩꯅꯣ ꯑꯩ ꯄ꯭ꯂꯤꯖ ꯏꯟꯇꯔ ꯌꯨꯔ ꯄꯥꯁꯋꯥꯔꯗ ꯑꯩ ꯐꯦꯁꯕꯨꯛꯀꯤ ꯅꯝꯃꯒꯦꯕꯀꯣ ꯍꯥꯏꯐꯦꯠꯇꯪ ꯑꯗꯨ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯉꯒꯦ ꯃꯌꯥꯝ ꯆꯨꯝꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯩ ꯃꯌꯥꯝ ꯑꯗꯨ ꯁꯤ ꯑꯩ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯒꯦꯕ ꯑꯗꯨ
ꯑꯩꯒꯤ ꯄꯥꯁꯋꯥꯔꯗ ꯂꯥꯜꯂꯦ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯑꯩ ꯄꯥꯁꯋꯥꯔꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯈꯪꯗ꯭ꯔꯦ ꯀꯣꯟꯅ ꯌꯦꯡꯉꯒ ꯁꯦꯝꯃꯒꯦ ꯑꯗꯨ ꯅꯈꯣꯏꯒꯤꯁꯨ ꯁꯨꯃꯥꯏꯅ ꯆꯪꯉꯒ ꯄꯥꯁꯋꯥꯔꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯑꯍꯥꯟꯕꯒꯤ ꯃꯑꯣꯡꯗ ꯎꯠꯈ꯭ꯔꯦꯀꯣ ꯐꯦꯁꯕꯨꯛꯀꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯐꯣꯟ ꯅꯝꯕꯔꯗ ꯅꯈꯣꯏꯅ OTP ꯁꯤ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯒꯤ ꯐꯣꯟꯒꯤ ꯑꯦꯞꯁꯤꯗ ꯄꯥꯝꯕ꯭ꯔꯥ ꯍꯪꯉꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯃꯑꯣꯡꯗ ꯄꯥꯝꯕ꯭ꯔꯥ ꯑꯗꯨ ꯅꯈꯣꯏ ꯐꯣꯟ ꯅꯝꯕꯔꯗꯨ ꯆꯨꯁ ꯇꯧꯕꯤꯔꯣ OTP ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯟꯇꯤꯅ꯭ꯌू ꯇꯧꯔꯣ ꯑꯗꯨꯒ ꯑꯣꯟ ꯇꯧꯈ꯭ꯔꯅꯤ ꯃꯌꯥꯝ ꯁꯤꯒꯤ टू फैक्टरसी सुमें तौरीसीना पुनमकना इंस्टाग्राम वगैरह फेसबुक वगैरह व्हाट्सएप वगैरह लोन यूज तौबियोबा तो ओरगदी कोई फोन से कनासु हेक तौब ngमरोय अतैदि कई हेक तौफम यावरी मैम नत्तबिद कनागुम लिंक थरागा तौब ngaire aduga adu natana atai kaisu leite मैम हेक तौब ngam bai खोई फोन सिदा aduga ina hai khari खोई फोन मैनेजर सी खोई फोन सिदा adum labe application यावरी यावदी हाइबदो का मने चेक तौगने हाइबदो सिगी फोन मैनेजर सिदा मरी सुबदा इसिनाउना संगबिरोबा aduga खोई सिगी वायरस एंड रिस्क हाइसी मैम सिदा फेतंग चंगो aduga sigi अपडेट नाउ सी मसा के थोक पने फेतंग गाय खुसी अदुगा सिगी स्कैन मैनुअली हार सी मैम सिगी सी स्कैन तौबिरो मैम सिदा स्कैन तौ मतम दने खोई फोन सिदा के मानुम रिस्क ओइबे एप्लीकेशन नत्रगना बैकग्राउंड दा यावबो एरगदी मोइने सिदा रेड टिक नत्रगन खोई अलर्ट थादोरकने सिदा नखोई फोन सिदा कई गुम अदुम वायरस यावरी खोटली हाइबदो सिदा उबी फंगने हेफेतंग गाय बोइने वीडियो से बिसिना पुनमकना सांगलगसु होई कानाबगी दमकतने मैम दे शेयर तौजगसी ꯑꯩꯒꯤꯁꯨ ꯅꯈꯣꯏꯒꯤꯁꯨ ꯀꯥꯟꯅꯉꯥꯏꯗꯃꯛꯇ ꯑꯗꯨꯅ ꯃꯌꯥꯝꯅ ꯌꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯤ ꯂꯥꯏꯛ ꯇꯧꯕꯤꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯇꯧꯕꯤꯌꯨ ꯀꯃꯦꯟꯁꯨ ꯇꯧꯕꯤꯌꯨ ꯌꯦꯡꯉꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯃꯌꯥꯝꯗꯁꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯈꯪꯍꯟꯕꯤꯌꯨ ꯑꯗꯣ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯁ꯭ꯀꯦꯟ ꯇꯧꯔꯅꯦꯕ ꯁ꯭ꯀꯦꯟ ꯇꯧꯕ ꯂꯣꯏꯕ ꯀꯥꯟꯗ ꯈꯪꯒꯅꯦꯕ ꯑꯩꯈꯣꯏ ꯐꯣꯟꯁꯤꯗ ꯑꯗꯨꯝꯂꯕ ꯂꯤꯡ ꯌꯥꯎꯏ ꯌꯥꯎꯗꯦ ꯅꯠꯇꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯅꯠꯇ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯎꯗꯕ ꯈꯪꯗꯕ ꯑꯗꯨꯝꯕ ꯌꯥꯎꯕ ꯌꯦꯡꯉꯨ ꯁꯤꯗ ꯀꯩꯁꯨ ꯌꯥꯎꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯩꯁꯦ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯦꯀꯣ ꯁꯤꯗꯁꯨ ꯎꯕꯤ ꯐꯪꯒꯅꯦꯕ ꯌꯥꯎꯔꯒꯗꯤ ꯅꯣ ꯔꯤꯁꯛ ꯑꯦꯞ ꯐꯥꯎꯟ ꯍꯥꯏꯔꯦ ꯁꯤꯗꯁꯨ ꯐꯪꯗ꯭ꯔꯦ ꯑꯝꯇ ꯋꯥꯏꯔꯁ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯞꯗꯦꯠ सिदसु सिदा आई कई प्रॉब्लम नहीं माली मैम याव माली अदु कोना येंगे सिदा नो रिस्क एप फाउंड हाइसे सुमना नखोइ सुनोइन थादोर kan si ओइरागदि कई प्रॉब्लम नहीं तिरा दु सुम बैक चत पिरो अदुगा सिम लेरा दु मंगा सु बसिंग प्ले स्टोर सिदा इंग भी है बिकोने एनी एप्लीकेशन डाउनलोड तो मतमदा सी एप्लीकेशन जी फेक ला नतबरा इखोइ की दमकता सेफ ओइबर ओइदबर हाइबदु कमेंट चेक तौरे हाइबदि सी प्ले स्टोर से संगबिरो इसिनाउ मैमना अदु सी संग मतुंग मैम सी की खोगी प्रोफाइल से संगबिरो अदु सी संग मतुंग मैम सिदा प्ले प्रोटेक्ट हाइसी मैम सी एफेक्टिंग से संगोबा अदु सिदे नो हार्मफुल एप फाउंड हाइ सिदा स्कैन तौबियोबा आई पुंग अनि ममांग तौखरे कइसु फंगद्रे अदु हल्लना खोइन तौनिंग बो सुमेन तौबिरि सिना पुन नबि खोइ फोन से अदुम लबे एप्लीकेशन वायरस याउ याउ दे अदुम होइन अदुम हाइदोर आने बाद खोइन अदुम याउ ओरगा डिलीट तौबिरो मोइन सिदा अदुम पुला आने दाइंगो हजि कइसु प्रॉब्लम लेइ तो काई फोन से अदुम लबे एप्लीकेशन अमते याउ द्रिबा प्ले स्टोर दाइनि एंगबदि मैम आई मंगा सुबसि मैम दे सेट तौजखरे सिगा दो तरुक सुबसि मैम गी दमक यामने इंपोर्टेंट ओइगनी अदुदि कइनो हाइ मतम दि खोइ गूगल अकाउंट से मेन मारुनि खोइ गूगल अकाउंट से कना गोमना खंगखरगदि नो प्रॉब्लम थोकपि आय अदुदगी अदु खंगी बो ओरगसु अदुदा हजि कइनो व्हाट्सएप ता तौखिबा सेटिंग दो फेसबुक ता तौखिबा सेटिंग इंस्टाग्राम ता तौखिबा सेटिंग दो सिदा सु याउरि अब गूगल अकाउंट से टू स्टेप वेरिफिकेशन है अदु ऑन तौरा थंबियो अदु कराइ दे संग ऑन तौगनी अदु मैम इंगमिन से अदु दमक गूगल से संगबिरो सिना पुन्ना बसी खोइ गूगल से संग मतुंग दे सिदा मिंग उबिरि सि मैम सिदा संगबिरो आई हजि अनौ अकाउंट मा हांगजमने अदु सिगी 3 डॉट से संगबिरो बा अदु सिदा नखोइना तौनिंग अकाउंट दुगी टू स्टेप वेरिफिकेशन दो हेक तौब ngam अदुगी सेटिंग ऑन तौबियो अदु समना हजि सिगी सिदा ऑन तौरगे बको केएम सकिराइसी अदु सिदा गूगल अकाउंट से हजि गूगल अकाउंट करमना हांगनी अमसुंग करमना डिलीट तौगने हाइबदुगी वीडियो मैम दा अपलोड तौजखरबने अदु मैम दा खंगदबो ओरगदि अनौ गूगल अकाउंट करमना हांगनी हाइबदु एंगबियो अदुगा डिलीट खोइना यूज तौनिंगदबो ओरगदि गूगल अकाउंट से परमानेंट ओइना डिलीट तौनिंगबो ओरगदसु गना वीडियो दा ताक सखरबनी मैम अदु एंगबियो मखादा लिंक पीजगे अदुगी वीडियो दुगी मैम अदु सी खोइ हजि टू स्टेप वेरिफिकेशन थमनाइ दमक तो सिगी सिक्योरिटी से संगबिरोबा कनासु हेक तौब ngam अदु सिदा उबी फंगने मैम टू स्टेप वेरिफिकेशन हाइ सी आई ऑफ ले हजि मैम सु उबी रंगनी को ऑफ ले को सी अदु सी क्लिक तौबिरोबा ऑन तौरगाइ दमक का मैन ऑन तौगरे हाइबदु मैम एंगबियो अदु फेतंग मागी इंटरफेस सुमना हजि सर्च तौरि अदु सिदा उबी फंगने मैम प्रोटेक्ट योर अकाउंट विथ टू स्टेप वेरिफिकेशन कोगी हैकर दगी कनगाइ दमक तनेबा अदु सिदा खोगी गेट स्टार्टेड आइस मैम ने क्लिक तौबिरो सुमना होइ सुनो थोकनी नहोइ हजि सु कनासु तौरमग्रो मैम सी ऑन तौरा थंबियो अदु सिदा कंटिन्यू हाइ को मैम अदु सिदा खोइ लॉक स्क्रीन हांगा नहोइ स्क्रीन मम कि बियान होइन उरमोय अदु आई सिदा लॉक नम्मगे मैम पिन दुको अदुगा स्क्रीन की पिन दु नम्मगे अदु मा इंटरफेस हम को सुमना उबी फंगनी अदुगा टू स्टेप वेरिफिकेशन दो ऑन तौसे मैम अदु सिदा की टू स्टेप वेरिफिकेशन की हजि टिक खोट पावरे यूज योर फोन एज योर सेकंड स्टेप टू साइन तो सुमेन तौरा कंटिन्यू तौबिरो मैम ना आई हजि की कंटिन्यू तौरोगे आई सिगी गूगल अकाउंट से यूज तौरो डिलीट तौखदम मैम अदुना मरम ओरगा मैम दा खंगन बैना मगदा ताक सबनी अदु सिदा नहोइना संगबिरगने अदुम कंटिन्यू तौबिरोबा सुमेन कंटिन्यू तौरा गूगल अकाउंट से टू स्टेप वेरिफिकेशन थंबियो सिनी मैम मसिगी तरुक सुबा अदुगा तरेत सुबा सिना मैम कइनो हाइ मतम दको सिसु मैम गी दमक यामना इंपोर्टेंट ओइगनि खोगी फेसबुक यूजर सिंगी दमक यामना मरु ओइना आइगी फेसबुक अकाउंट मा मैम दा सिदा सर्च तौरे हंजगे को हाइफेतंग से संगगा अदु दाइ मैम दा खंगन जगे को सिदा संगगे को
ꯑꯗꯨꯒ ꯁꯤꯗ ꯑꯩꯒꯤ ꯁꯤ ꯑꯍꯥꯟꯕ ꯎꯕꯤꯔꯤꯁꯤ ꯃꯌꯥꯝ ꯁꯤ ꯑꯩꯒꯤ ꯏꯁꯥꯃꯛꯀꯤ ꯑꯦꯀꯥꯎꯟꯅꯤ ꯃꯌꯥꯝꯅ ꯁꯤꯕꯨꯁꯨ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯇꯧꯕꯤꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛꯃꯛ ꯁꯤꯗꯤ ꯑꯩꯈꯣꯏ ꯑꯈꯪ ꯈꯪꯗꯅ ꯂꯣꯏꯅ ꯈꯪꯃꯤꯟꯅꯁꯤ ꯀꯩꯒꯨꯝꯕ ꯍꯪꯅꯤꯡꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯍꯪꯅꯁꯤ ꯑꯗꯨꯒ WhatsAppꯀꯤ ꯆꯦꯅꯦꯜꯗ ꯑꯣꯏꯔꯁꯨ ꯒ꯭ꯔꯨꯞꯇ ꯑꯣꯏꯔꯁꯨ ꯃꯌꯥꯝꯅ ꯑꯗꯨꯗ ꯖꯣꯏꯟ ꯇꯧꯔ ꯐꯣꯂꯣ ꯇꯧꯕꯤꯔꯣ ꯃꯌꯥꯝꯅ ꯑꯈꯪ ꯈꯪꯗ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨ ꯁꯤꯒꯤ ꯑꯩꯒꯤ WhatsAppꯀꯤ ꯑꯦꯀꯥꯎꯟꯁꯤ ꯁꯤ ꯃꯌꯥꯝꯅ ꯐꯣꯂꯣ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛꯃꯛ ꯐꯣꯂꯣ ꯇꯧꯕꯤꯌꯨ sida changga adu si aigi si nꯈꯣꯏꯅ ꯎꯕ ꯃꯇꯝꯗꯅꯦ ꯀꯔꯝꯕꯅ ꯎꯒꯅꯤ ꯍꯥꯏꯕꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯍꯟꯒꯦꯕ ꯃꯌꯥꯝꯗ ꯁꯨꯝꯅ ꯑꯩꯒꯤ ꯑꯦꯀꯥꯎꯟꯁꯤ ꯅꯣꯏꯅ ꯐꯣꯂꯣ ꯇꯧꯗꯕ ꯑꯣꯏꯔꯒꯗꯤ ꯁꯤꯗ ꯑꯩ ꯑꯟꯐꯣꯂꯣ ꯇꯧꯊꯣꯛꯀꯦ ꯃꯌꯥꯝ sida ꯀꯅꯥꯒꯨꯝꯕ ꯃꯤꯁꯥꯝꯅ ꯑꯩꯒꯤ ꯑꯦꯀꯥꯎꯟꯁꯤ ꯎꯕ ꯃꯇꯝꯗ ꯁꯨꯝꯅ ꯐꯣꯂꯣ ꯇꯧꯐꯝ ꯌꯦꯡꯉꯨꯁꯤ ꯒ꯭ꯔꯤꯟꯒꯤꯁꯤ ꯁꯨꯃꯥꯏꯅ ꯊꯣꯛꯀꯅꯤ ꯁꯨꯃꯥꯏꯅ ꯅꯣꯏꯁꯨ ꯊꯣꯛꯍꯟꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯪꯂꯝꯕ ꯑꯌꯥꯝꯕꯅ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨ ꯈꯪꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯁꯤꯒꯤꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯩꯒꯤ ꯐꯣꯂꯣꯋꯔꯁꯤꯗ ꯎꯏꯀꯣ 6.1K ꯐꯣꯂꯣꯋꯔ ꯍꯥꯏꯁꯤ ꯃꯌꯥꯝ ꯁꯤꯁꯤ ꯅꯈꯣꯏꯒꯤꯗꯤ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯁꯤꯗ ꯎꯕꯤꯔꯝꯒꯅꯦꯕꯀꯣ ꯑꯩ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯆꯪꯒꯦꯕ ꯑꯦꯀꯥꯎꯟ ꯑꯇꯣꯞꯄ ꯑꯃꯀꯣ ꯃꯌꯥꯝ ꯑꯗꯨ ꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯐꯦꯠ ꯑꯩ ꯁꯔꯆ ꯇꯧꯒꯦ ꯀꯔꯝꯕ ꯑꯦꯀꯥꯎꯟꯅꯣ ꯑꯗꯨ ꯁꯝꯅꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯌꯦꯡꯉꯁꯦꯕꯀꯣ ꯃꯥꯒꯤ ꯁꯤ ꯑꯦꯀꯥꯎꯟꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯤꯒꯤ ꯑꯦꯀꯥꯎꯟꯁꯤꯗ KH ꯁꯃꯤꯔ ꯍꯥꯏꯁꯤꯗ 2.2K ꯐꯣꯂꯣ ꯐ꯭ꯔꯦꯟ ꯂꯩꯗꯣꯏꯅ ꯃꯌꯥꯝ ꯁꯤ ꯐ꯭ꯔꯦꯟꯁꯤ ꯐꯣꯂꯣꯋꯔꯁꯇ ꯀꯔꯝꯕꯅꯤ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯑꯃꯗ ꯑꯣꯟꯊꯣꯛꯄ ꯌꯥꯏꯕ ꯃꯌꯥꯝ ꯁꯤꯒꯤꯁꯤ ꯅꯣꯏ ꯈꯪꯂꯝꯕ ꯌꯥꯎꯔꯝꯒꯅꯤ ꯈꯪꯂꯝꯗꯕ ꯌꯥꯎꯔꯝꯒꯅꯦꯕ ꯑꯗꯣ ꯁꯤꯒꯤ 2.2K ꯐꯣꯂꯣꯋꯔꯁꯤ ꯑꯩꯈꯣꯏꯁꯨ ꯐꯣꯂꯣꯋꯔ ꯑꯣꯏꯍꯟꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟꯁꯤꯡꯗꯨ ꯄꯨꯝꯅꯃꯛ ꯁꯦꯀꯦꯟ ꯈꯔꯗꯇ ꯑꯗꯨ ꯃꯌꯥꯝ ꯁꯤꯒꯤ ꯇ꯭ꯔꯤꯛꯁꯤ ꯌꯨꯁ ꯇꯧꯕꯤꯔ ꯅꯣꯏꯁꯨ ꯁꯤꯖꯤꯟꯅꯕꯤꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟꯁꯤꯡꯗꯨ ꯐꯣꯂꯣꯋꯔꯗ ꯑꯣꯟꯊꯣꯛꯄꯤꯌꯣꯕ ꯁꯦꯀꯦꯟ ꯈꯔꯗꯇ ꯑꯗꯨ ꯀꯔꯝꯕꯅ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨ ꯑꯩ ꯃꯌꯥꯝꯗ ꯇꯥꯛꯆꯒꯦꯕꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯁꯤꯒꯤ 3 ꯗꯣꯠꯁꯦ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯄꯤꯔꯣꯕ ꯑꯗꯨ ꯁꯤꯗꯁꯨ ꯑꯗꯨꯝ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯗꯦꯁꯕꯣꯔꯗ ꯍꯥꯏꯁꯤ ꯃꯥ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨ ꯑꯗꯨꯝ ꯐꯣꯂꯣꯋꯔꯁ ꯂꯩ ꯃꯥꯒꯤ ꯁꯨꯃꯥꯏꯅꯀꯣ ꯑꯣꯟ ꯇꯧꯔꯒ ꯑꯗꯨ ꯁꯤꯅ ꯍꯣꯏ ꯑꯣꯟ ꯇꯧꯅꯤꯡꯕ ꯇꯥꯔꯒꯗꯤ ꯀꯗꯥꯏꯗ ꯆꯪꯒꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯁꯤꯒꯤ ꯑꯦꯀꯥꯎꯟꯁꯤ ꯆꯪꯕꯤꯔꯣꯕ ꯅꯣꯏ ꯇꯧꯗꯕ ꯑꯣꯏꯔꯒꯗꯤ ꯁꯤꯒꯤ ꯅꯁꯥꯒꯤ ꯑꯦꯀꯥꯎꯟꯗꯨ ꯁꯨꯃꯥꯏꯅ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤ 3 ꯗꯣꯠꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣꯕ ꯑꯗꯨꯒ ꯁꯤꯒꯤꯗ ꯌꯦꯡꯉꯣ ꯇꯔꯟ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯃꯨꯗ ꯑꯣꯐ ꯍꯥꯏꯁꯤ ꯁꯤꯒꯤ ꯅꯈꯣꯏꯒꯤ ꯑꯣꯐ ꯂꯩꯔꯝꯒꯅꯦꯕ ꯁꯤ ꯑꯣꯟ ꯇꯧꯕꯤꯌꯣꯕ ꯃꯌꯥꯝ ꯁꯤ ꯍꯧꯖꯤꯛ ꯃꯥꯏ ꯑꯣꯟ ꯇꯧꯋꯦꯕꯀꯣ ꯑꯣꯟ ꯇꯧꯔ ꯂꯩꯕꯩꯅꯤ ꯁꯨꯃꯥꯏꯅ ꯎꯔꯤꯁꯤ ꯑꯣꯐ ꯇꯧ ꯍꯥꯏꯁꯤ ꯅꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕ ꯑꯣꯏꯔꯒꯗꯤ ꯁꯤꯗ ꯆꯪꯉꯒ ꯁꯤ ꯑꯣꯟ ꯇꯧꯕꯤꯌꯨ ꯑꯣꯟ ꯇꯧꯕꯗꯩꯗꯤ ꯅꯈꯣꯏꯒꯤ ꯐ꯭ꯔꯦꯟꯁꯤꯡꯗꯨ ꯐꯣꯂꯣꯋꯔꯗ ꯑꯣꯟꯈ꯭ꯔꯅꯦꯕ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯅꯈꯣꯏꯒꯤ ꯐꯣꯂꯣꯋꯔ ꯑꯣꯏꯅ ꯎꯕꯤ ꯐꯪꯒꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯁꯨ ꯁꯤꯅꯤ ꯃꯌꯥꯝ ꯀꯥꯟꯅꯕꯁꯤ ꯐꯦꯁꯕꯨꯛꯀꯤ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯤ ꯅꯈꯣꯏꯒꯤ ꯐ꯭ꯔꯦꯟꯁꯤꯡꯗꯨꯕꯨ ꯐꯣꯂꯣꯋꯔꯁꯇ ꯁꯦꯀꯦꯟ ꯈꯔꯗ ꯑꯣꯟꯊꯣꯛꯄꯤꯌꯣ ꯁꯤꯗ ꯆꯪꯕꯤꯔꯒ ꯑꯗꯨꯝ ꯀꯥꯏꯗ ꯆꯪꯒꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗꯣ ꯎꯍꯟꯈ꯭ꯔꯒꯣ ꯅꯁꯥꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯁꯤ 3 ꯗꯣꯠꯁꯦ ꯆꯪꯕꯤꯔꯣ ꯑꯩ ꯍꯜꯂ ꯍꯥꯏꯖꯔꯝꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯈ꯭ꯋꯥꯏ ꯂꯥꯁꯇꯒꯤ ꯑꯍꯥꯟꯕꯁꯦ ꯁꯤ ꯑꯣꯐ ꯂꯩꯔꯝꯒꯅꯤ ꯃꯌꯥꯝꯒꯤꯁꯤ ꯑꯣꯟ ꯇꯧꯕꯤꯌꯣꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯦꯀꯦꯟ ꯈꯔꯗ ꯃꯌꯥꯝ ꯅꯈꯣꯏꯒꯤ ꯐ꯭ꯔꯦꯟꯁꯤꯡꯗꯨ ꯐꯣꯂꯣꯋꯔꯁꯇ ꯑꯣꯟꯈ꯭ꯔꯒꯅꯤ